Kuki MLA singi leader ni haina leriba MLA tarana separate administration talakpa asina maram oiraga Manipur da mai chakpani masi fawbada leingakna Kuki MLA taragi mathakta action loukhataba amadi disqualify tawdaba asina makhoigi demand asida leingakna sougatpa oina lougani haina UCM ge president Joy Chandra Konthauzamna fongdokre Wafam asing asi UCM na sinduna ke krupata pangthokpa langban thagi haitha leithabagi aroiba numit ka mari dainana fongdokhibani Manipur ge saktam kannaba hotnabada thawai na ponthapi kraba thoba sing amadi Handaki lanfam asida laikhidraba athoba singi mafamda aroiba tarpan katuna ikai khumnaba utpagi thauramga mari leinana mahakna makhatana hai Manipur gi apunbagi saktam thugaikna bahonarokpa furup kudimak UCM na meeting changduna leiri amadi paratam bigani Kuki singna Kuki len sembagi mangdiba manglan asi kaidawnungda oiba yaroi hauzik thokli bairang asi peace process tawsi hairagadi Kuki singna taliba separate administration demand handokpa mitop sing tanthokna ba NRC chana hangadabani madu natrabadi UCM na kaidawnungda peace process ta saruk yaroi haiki stage da akoi iramdam si kaibi yaroi haina adugumlaba mihotsing aduna ꯑꯩꯈꯣꯏꯒꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯡꯅ ꯃꯗꯨ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯒꯤ MLA ꯇꯔꯥꯅ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕ ꯑꯁꯦ ꯃꯁꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯗꯤꯃꯥꯟ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯝꯗꯝ ꯑꯁꯦ ꯃꯩ ꯆꯥꯛꯑꯦ ꯃꯤ ꯃꯌꯥꯝ ꯁꯤꯔꯦ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯦ 하이리버세 까나나 투원분노 하이브마담다 아두군라바 쿠키 MLA 따라나 세퍼레이트 애드미니스트레이션 디만드로 그렇게 돌아오거든요. 아두 이바다라가디 나시기 레ingakna 아두군라바 쿠키 MLA 따라제 디스퀄리파이 tawgadamni 하이브네. 디스퀄리파이 tawgadaba 아두군라바 MLA 따라제 나시 파우보다 taw드리버세 아투바 마담다 나시 이 leingakna 디스퀄리파이 tawbiu 그리고 디스퀄리파이 taw드라가디 MLA 따라나 칼리부 와칼론 하이브디 세퍼레이트 애드미니스트레이션 지다 아이코이 아두군라바 나시기 leingakna 서포트 tawb니 하이나 아이코이 미암나 로우니 하이바 와칼론도 미암다 담자리 머럼디 거리기노 하이브 마담다 아퍼버 타박 tawgani 미암기다목다 타박 토름 tawgani 라가 मणिपुर थुगाइगनी हाइबा अदुगुमलबा MLA तारादुदी पनिशमेंट पिगदमनी हेवी पेनल्टी पिगदमनी हाइबसे इको यूनाइटेड कमिटी मणिपुर के साइडगी थमजे Amaromda poppy plantation gi matangda palladuna mahakna makhatana hai hauzik lamdam asida poppy plantation tawba yaroi haina thinglingai amadi miyamna khongjang changsilingai cherak asida Jammu and Kashmir dagi none da leiba taragama pansuba AR da poppy maru tharakpagi NAF amadi state force na fagat kre adubu hauzik fawba fagalaba poppy maru asigi asemba langlalang jail khangba ngamdaba amadi namzilaga thamba haibasi lengak leitabaga pangkhak oire takpani resettlement process tawge hairabadi CSO sing amadi public ama toina paw faunaraga thamoyi oiba mari adu hanjilakle hairaba matamda tawgadabani resettlement tawbada kupna wakhal khantha hudrabadi miyam khudong chadaba kaya mayoknagani haiki Assam Rifle none da thunggadariba adugunlaba coffee maru ase masi tasengna Manipur ki NAF amadi Manipur ki state force ka konana phaki हाइरिबा से ngasi फावबदम मदुगी langlan lanjing करीमदा खंगदन नमजलगा थंबाइबसे लेंगाक लेतबगो पांखक ओयबा हाइबदी मदु आइनगी वांगमदा पुरैबा पोतो हौजी हौजी सयेनरिबा इरमदमसि काइननबा सिलिबा ड्रग्स की फैक्टरी लिंखननबगी दमकता अदुगुम पोफी मयामसिना तौर मतुंगदा आइखोय मदु याबंग मोयना लेरिंगाइदा पोफी मरु फुसलग अब मतुंगदा इरमदमसि को काइननबा तौरिबा से मसी अथु मतमदा एक्शन लौखलगा हाइरिबा मरान मपोट फारबसिंग अतो मदु पेनल्टी फीगदमनि हाइबदो आइखोय यूनाइटेड कमिटी मणिपुर की साइडगी थमजगे रीसेटलमेंट हौगलपा सिदैसिदा अदुगुम्बा इसिलिनाव मरक्तगी नत्रगा सिंग कुकी नार्को टेररिस्ट सिंगी मरक्तगी आइखोयदा हाइरकपले करी हैना हाइरके हाइबा मतमदा आइखोय यारगदी अदुगुम्लबा आइखोयगी हानगी मखम अदुदा हजननबा पीस फोर्सेस हाइ मणिपुरदा आइखोय यूनाइटेड कमिटी मणिपुरना हाइजिनिंगिसे पीस फोर्सेस तौजे हाइरगदी separate administration demand je pudak da han